अहंबदा मरोइबा पाउसिंग पिजरी लितान दा इरांग थोकलुद्रबा मतुंग खंगौदना युम अहुम अमसु मई थारमले लितान दा नुमित मंगानी इंटरनेट सर्विस के अथिंग थमलंबा अदु ngasi लौथोखरे लितान दा हौजिक थोकलिबा सारांगनबा सिगी मरकता लुइंगाइनी थौरम पांथोकनबा सेम साखरे Mayambu Krumjari, ELITETV Manipuri Prime Time Yang Biru Mayambu Parbati Miss Namna Taram Nokjari. Housing Mopung of Pausing Miam the Sandong Pijari. Litan the Irang Amata, Toglo Drabamatung, Ukrul District in Manunjan Balitan, Sari Kong Bilesta, Kangodanayum, Ohum Amasu, Mai Taramle, Litan Mapam Sing Curfew, Tamdunamadi, Numit Mangani Internet Service Tingduna, Mapam Aduna Togli by Irang Adu, Tokandanaba, Kanna, Honarabasu, Kangodanayum, Ohum Ama, Mai Tarambani. Pibam aduda tangkul nupi singna litan sarai khongdagi central forcing lokthoknaba khongjang sangsinkre litan sarai khonggi akoibada leiba mafam mangaromda central forcing thamduna pamdaba thaudok thoktanaba section thawrang lokhatuna leiribani masida natana anoba lengaki deputy chief minister Losi Diko masa satuna makhatana irang thoktanaba wari sanakiba leikrabani adubu mafam aduda kuki amadi tangkul anigi marakta makhatana khut thoknaba amadi yum kai mai thabagi thabak makhatana chatharakibani Litan the Toliba Irang Maram Weraga Mayum Tadoktuna, Sapagadaba Mapam the Lariba, Tankul Isil Inausinda, Me Ahumdagi Mayum Makai, Mayina, Tadopiki Badagi, Saziwari Lipkem the Lariba, IDPS, Mayday Sina, Angamba, Senpam Kairaga, Sana Taknaba Polamkaya, Tankul Sindamateng Pankre, Masi Iko Dagi Lanzener Laga Sahi, Hum Parakadoriba, Asi Pauba, Saziwari Lipkemta, Wana Kangduna Lairliba Midday, IDPS Singaduna, Cheng, Hawaii Tilho, Tumna Singba Polam Singadu, Tankul Singalariba Relief Camp Aduda, Pina Bagida Mal Tom Sing Sang Organization Gikutanga, Mating Adu Pang Kibani, Mateng Pangba Aduda, Saziwa Relief Camp Talariba, IDPS Amana Fondo Kibada, Yum Kai Maina Tado Kibagi Awaba Si Aikwe Isada, Tokrabani, Kayagi Matik Wai Habdu Kangi, Jahi Om Pazila Kadoraba, Asi Pauba, Nasisu Yumda Hanjan Bangamdana, Awaba Kayagluina, Hinglibani. Masida Handak Litan the Toliba Iranga Sina, Tankul Isil Inausina, Mayum Tadoktuna, Relief Camp the Layer Libasida, Tamoy Kairam Gadabadu, Ishada, Toklabanina, Kangi. Masigi Saina Asidi, Mayumda Hanjan Bayadana, Shibanga in a Wana Kangliba, IDPS Sintana, Kangani. Jimina Mayambani, Tampaki Mitaina, Manauni Haiba Puarigi Mitai Adubusu, Puarigi Wari Adubusu, Ningsinduna, Aikoina, Pana Laitaba, Yum Pauba Sangba Yadana Laiba, Misak Ama Oirabasu, Mayambana Waraklaba Matamdadi, Manao Ikishu Lady Haibadu, Kangnaba Angambakara, Kaigat Naduna, Chana Tanabangam Java Polam Singasi, Tankulgi Iamba Ichil Inausing the Mateng Pangbani, Aikoi Amana Amabu, Awabatar Matamda, Igi Mari Tiduna, Mateng Pangani. Apunba Manipur Magidamag Lepkani Haiki. Taki Irang Asita Awavatar Bahatare, Naga is now Sida, Akoi Sajiwari came that Kogi or Jasing Lake Javani, Atuna Angamba Karatam, Awavatar Matamjida, quite Awavatar Matamda, Kanagum Manala Piraga, Sing Lasam the Soup Mateng Papira, Aquida Dokimatic. Harausaba Nuaiba Puntokiba the Mina, Awaba Matare, Tankun, Naga is now Sina, I pet Tazabada, Akoina, Angambakitang Matingwina,
ꯄꯨꯔꯒ ꯂꯥꯛꯆꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯊꯤꯟꯖꯔꯛꯄꯅꯤ ꯌꯥꯝ ꯂꯤꯇꯥꯟꯒꯤ ꯁꯥꯔꯩ ꯈꯣꯡꯗ ꯀꯨꯀꯤ ꯑꯃꯗꯤ ꯇꯥꯡꯈꯨꯜꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯅꯨꯃꯤꯠ 5ꯅꯤ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯀꯤ ꯑꯊꯤꯡꯕ ꯊꯝꯂꯝꯕ ꯑꯗꯨ ꯉꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯤꯇꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯍꯦꯟꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯁꯟꯗꯣꯔꯛꯄ ꯑꯃꯗꯤ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯍꯧꯅꯕ ꯏꯟꯇꯔꯅꯦꯠꯀꯤ ꯑꯊꯤꯡꯕ ꯑꯁꯤ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯤꯇꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯔꯥꯡꯅꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯨꯏꯉꯥꯏꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯅꯥꯒꯥꯁꯤꯡꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯃꯔꯨ ꯃꯔꯥꯡ ꯍꯨꯟꯕꯒꯤ ꯊꯧꯔꯝ ꯅꯥꯒꯥ ꯁꯤꯠ ꯁꯣꯋꯤꯡ ꯐꯦꯁꯇꯤꯚꯦꯜ ꯂꯨꯏꯉꯥꯏꯅꯤ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯤꯇꯥꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯅ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯎꯈ꯭ꯔꯨꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯑꯗꯨꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯅꯩꯐ꯭ꯌꯨ ꯔꯤꯑꯣ, ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯀꯣꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯥꯎꯕꯥ ꯚꯤꯂꯦꯖꯇ ꯂꯝꯒꯤ ꯋꯥꯐꯝꯗ ꯑꯪꯒꯥꯃꯤ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯝꯂꯦ꯫ ꯆꯨꯃꯧꯀꯦꯗꯤꯃꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯦꯖꯤꯐꯦꯃꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯥꯎꯕꯥ ꯚꯤꯂꯦꯖꯇ ꯑꯪꯒꯥꯃꯤ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯉꯝꯈꯩꯒꯤ ꯃꯇꯝꯗ ꯆꯌꯦꯠꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯈꯨꯠ ꯊꯣꯛꯅꯕ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯅꯕꯗ ꯅꯠꯇꯅ ꯒꯥꯔꯤ ꯀꯌꯥꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯣ ꯕꯔꯃꯥ ꯔꯣꯗꯀꯤ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗꯒꯤ ꯁꯨꯒꯅꯨ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯁꯪꯁꯊꯥꯟ ꯂꯨꯞ ꯑꯃꯠꯇꯅ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯁꯨꯒꯅꯨ ꯑꯦꯁꯤꯒꯤ ꯀꯣꯔꯁꯥꯟꯇꯥꯕꯤ ꯆꯥꯖꯤꯡ ꯈꯨꯅꯧ ꯑꯃꯗꯤ ꯇꯥꯡꯖꯦꯡ ꯈꯨꯅꯧꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯅ ꯂꯝꯕꯤ ꯁꯦꯝꯕꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯆꯥꯖꯤꯡ ꯈꯨꯅꯧ ꯋꯦꯜꯐꯤꯌꯔ ꯀ꯭ꯂꯕ, ꯇꯥꯡꯖꯦꯡ ꯈꯨꯅꯧ ꯁ꯭ꯇꯥꯔ ꯀ꯭ꯂꯕ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨꯗ ꯁꯟꯁꯥꯏꯟ ꯀ꯭ꯂꯕ ꯀꯣꯔꯁꯥꯇꯥꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯦꯔꯥꯝ ꯁꯥꯟꯇꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯈꯥ ꯊꯪꯕ ꯇꯝꯄꯥꯛꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔ ꯑꯅꯤ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ प्रजा मियाम खक्ता नतना चांदेल डिस्ट्रिक्ट अमदी चुरचांदपुर डिस्ट्रिक्ट के खुन कया फाउदुना चटखिबा चाकपी कारोंग न्यू सोमताल तारगा बर्मा ताखिबा मियोय लाख कयागी यामना मरुओइबा लाइफलाइन अमनी लंबी असी असुकी मतिक फिबम फत्तना सही 15 हेना माइकय असोंगी प्रजा मियामना यामना अवाबा अमदी खुदोंग सादबा गया मायोंगनदुना लाखपदगी सुगनु असेंबली कंस्टिट्युएंसी के एमएलए के रंजितना ममांगी बीजेपी लेंगा के मतमदा कयारक हना असेंबली दा पुखतकिबसु लैख्रबनी अदुबु पीआर लेंगा मतमदा एमएलए ना वाबगाई लमखाइदगी सुगनु लंबी असि सेमननबा मरी लेनबा मणिपुर की गवर्नर अमदी चीफ सेक्रेटरी अइबा चेरोल पिसिंदुना नबदगी लंबी असि सेमनबगी अयाबा पिरकपदा लमदम असिगी प्रजा मियाम हराउबा पोकनखी हाइरदुना लंबी असि सेमबा हौरकपा असिदा कनागुंबा लुपना अथिंगबा पिरकपा असिदा प्रजा मियाम असुकी मतिक पेंदबा अमदी हाइफम खंगदना अवाबा मायोकनरे मरमदुना हाइरिबा लंबी परिंग असि तुंग कोइना चटननबा क्वालिटी लैना सेमनबा होनबदा लुपकी इचिल इनाउसिंगनसु मतेंग पांगबियु लोइनना अथिंगबा असि कैदौनुंगदा थंबिगनु हाइना अपील तौरकली लंबी असे अखोई तंपाक लमगी ख्वाई मखा थंग इरोई लोइबदा लैबा सुगनु केंद्र अमसुंग हियांगलम केंद्र अनी असि फावरगा चलिबा लंबीनी हारिबा लंबी असिना अखोई सुम चक्किबदुना अखोई चक्पी कारोंग न्यू समतान समनरकान अखोई बर्मा फाव यौगिबा अदुगुम लंबीनी हारिबा लंबी असि इंडो बर्मा सुगनु रोड हाइरगा खंगनै मसि अखोई सोंगी खा मैकैदा तारिबा प्रजा सिंगिदमक्तदि मसि लाइफ लाइनी हारिबा लंबी असि अखोई तंपाकी अखोई मैतै प्रजा खक्ता नतना सिंगी तोंगान तोंगानबा अखोई हाइबा लंबी असिगी ममांग थंगुदा लैरिबा चांदेल डिस्ट्रिक्ट अदुगा मनिंग थंगुदा लैरिबा चुरचांदपुर डिस्ट्रिक्ट हारिबा सिंगी इचिनाउ मयाम सिगिसु अदुगुंबा तंगाई फदरबा लंबी अमा ओइदुना अदुमक असि फाबा लाखिबनी मालेम की तोगान तोगानबा लेबाक सिंगदा लैरिबा यूनिवर्सिटी सिंगी प्रोफेसर कयाना सरुक यादुना डिस्कोर्सेस बियॉन्ड बाउंड्री साइबा हिरमदा नुमित निनी चुपना चाथगदबा इंटरनेशनल मल्टीडिसिप्लिनरी कॉन्फ्रेंस नासिदगी हौदोखरे डिपार्टमेंट ऑफ इंग्लिश तनमंजुरी यूनिवर्सिटी अमदी IQAC DMU एंड इंग्लिश लिटरेसी सर्कल मणिपुरना शिंदुना DM कॉलेज ऑफ आर्ट्स की ऑडिटोरियम हॉल दा पांगथोकिबा थौरम अदुदा तनमंजुरी यूनिवर्सिटी की वाइस चांसलर
Professor Wahengbam Chan Babu, Department of English, Ramjas College, University of Delhi, Associate Professor Mr. Debraj Mukherjee, IQHC Tanamanjari University Impal Director Professor R.K. London, Department of English and Cultural Studies, Manipur University Former Head Professor T.I.S. Ratan Kumar Madi, School of Humanities Tanamanjari University Dean Professor Lansenba Maiteina, Tauramadugi Atoiba Mitunglen, Tauram Mapu Amadi, Akanaba Mitunglen Oina Saruk Yaki. Kanana Nabagi Tauram Gamari Lainana, Department of English TMU Head of Department R.K. Sangsari Napongdoropada, Ngalingai Matamda Mahai Masingilam Kudingmak, Isolate Tauduna Tamlamba Dubu, Honglak Liba Matangi, Konglai Matung Ina, Isolate Tauduna Tambayarak Tabamadi, Tongan Tongan Ba Fill the Lariba, Knowledge ki boundaries sing Lanchinaduna. Inclusivity ki wakalona magaloinana to natinarapa mathautai masina ahong balak liba miyam asigi negotiation ki phambak ama oi bagaloinana ahong basing aduga junana hingba ngamlakkani loinana tongan ba fill ki knowledge singpum namak amaga mari lainai amadi apunba amadi anoban knowledge puthopagi pandamda ngasigi numit nini ki international conference asi pangthokpani knowledge si huziki matamda khoi thaine gi matamda khoina isolate tawraga Habidi Tungan Tungana, Mamagi Lam, Mamagi Popamnena, Quina, knowledge, ki fill Punamaxi, Equina isolate or Gatanamba. Adubu, Equina, Equigi, Matamgi, Konglegi Matung ina, Amadi, particularly in our present context, Haizabatareko, Equina, Sagi, isolate the way Araktaba, Aduga, Equina, we need to okay boundaries, knowledge amaga, knowledge ama, Filamagi, Equigi boundaries. Cross Torok Pataba, Lanchan Narak Pataba, Aduga, Tot Narak Pataba, we have to intermingle. Aduna sees Mina, Taura Abakanda, Equina, Masagi Matam Gidimani. Hena Bank of India ki Santang Makada, Manipur ki Oina Ahan Bahena Scholarship Award, Manipur University ki Mahiroi Humfuda Kuchina Kre, Manipur University ki Department of Foreign Languages na Sinduna, Manipur Institute of Management Studies, Hall the Bangkok ki Bathaura Maduda, Manipur University ki Department of Foreign Languages ki Visiting Professor Hyung Kyung Lee University Asigi Anthropology Department ki Senior Most Professor Dr. S. Sibon Kumar Singh, Hena Bank in India ki CEO Yongju Lee, Manipur University ki Teachers Association ki Chairman Dr. K. S. I. Narayan Singh Amadi, University Asigi Department of Foreign Languages ki Head of Department Dr. Ahantem Romita Debina, Tauram Gimaroiba Mitunglen Sing Oina Saruk Yaki. Tauram Maduga Mari Lainana Ahantem Romita Nahai, Manipur University ki Department Kudimak Konsinduna, Hena Banki Santang Makada, University ki Mahiroi Singda Financial Support Taubo Oina Scholarship Asi Pibani, Scholarship Asi Ngasi Ngak Natana, Sahi Kudingi Pigani, Asigumba Kongtang Ama, Hena Bank na Lokat Birakpagi Damal Department ki Maikai Hena Bank po Tagat Bafongdoki. Wena Manipur University all department cover to 80 applicants per minute. We had 80 applicants type. And Hana Bank screen to 60 satras from 15 departments. We use your scholarships to be the Anganga Madabuji tax Kraga 43,000 way among the Yai School Assembly Constituency ki MLA Obadana Tana Manipur Legislative Assembly ki Speaker Oiba Toksom Saitrabada Singh Mingchat Shok Nabamadi Lana Uhanba Yaba Social Media ki Platform Singda Sandoragli Asigi Mathakta Action Lokanaba Superintendent of Police Cyber Crime da Complaint Taukre Haina MLA Asigi PA Waikom Prem Kumar Singh na Thadorpa Jarol Amana Khangalakpaga loinana miyamna asigumba yumpham yaudaba content sing asi share tawbidanaba khangalakli Pau Martana Temberbe Amalomina.
Huidrom Sagagi Paujel, Haukiba Chachat Kulumdoi Tha Ama English and Manipur, Firengi Mangani Panba Irai Numitagi, Isok the Laiba Huidrom Sagagi Apopagi, Hanagi Sanglen Adogi Mahutta, Anova Sanglen Ama, Saba Hojare, Ruinana, Masigi Campus Asisu, Semgataragani, Maramasina, Anakpa Madi, Arapa de Libiriba, Sagai Sakuding Makna, Hariba Sanglena Si, Atubumatam da Saba, Rushin Bada, Amadi, Campus Asisu, Semgat Sagat Bada, Angamba Mateng Pangbinaba, Huidrom Apokpa. Kubam Taugal Loop Ishokna, no look na Kurumjari. Pausen Jariba, Huidrom Apokpa Kubam Taugal Loop Ishok. Phone number 700-5810-958 Netraga 8787327419 Amadi 93830-71291. Imado, Iboki Manaka Tinkibadagi, Sholang to the Ngo, Mahal to TV Narabani. TVD, Yumdalega lying a share, Karigima Panda to the Namado comes to the lady, Mayam Nakari, Highland, meaning I never do nothing. Ah, machine. Arjun? Haugalakpada surprise piece. Arjun, Mama Githoiba. Yamna miss story bani nangbu. Aduga I should TV remote ki maramda. Amata khanga. Amato in the prison baduni TV na kiriba. Aduga kari khena bathamiba. TV laying bata akhona makoi mating pangbigadabani. Manipur ke hanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongthamli kai da handuk tare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro gi layeng bar changba afaba makal gi khusu khulai amadi machine marang kai de lei machina kokal mai lenaba tongan ba makal gi anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa phumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga kudong thiba kya sumayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka maili na basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobi ho hena kubam road gidamak hospital asigi telephone number 700553416 natraga 8974572154 da pau phobirak bujagani ayang na taibang khongda jarakibase Kumjali Singamaga Samapal Humpudra 1970 Maski Kunipar Lamtagina Kunmathoi Nipanba Thang Janumiki Ayupung Mapanda Eha Taibang Pauraki Lol Lajaba Pizza Lajaba Lining Lajaba Maitei Purupse Amtadi Minka Tamna Lining Mika Pondabasu Oirasi Break ki matungda mayam butaram nokchari makhata babau sing pijari hauki ba sahi taramangarom gi mamangdagi khangabo Asia madi thobal Asia animaki XCM oibiramba hauzina thobal AC gi MLA Okram Ibobina asan ba mityeng amagaloinana arong turel gi mari lamadi khongban yauna sem sabirambana ngasi di turel asigi koibda khundariba laumi praja singda ising marang kaina phanganduna chauna kanaba PB bagirama Universal Farmers Organization khangabo amadi laumi praja singna awang bathakta thagatba phungdorakli haukiba sahi ani rom sida khangabokta double cropping gi akanba ihau lakpadagi ahenba minyeng sangbagi tangai phadaba lakpadagi Universal Farmers Organization khangabokna matam kayagi mamangdagi sizinaba yadana lakhiba arong turel makha dambu semjin binaba haijarubadagi khangabokki sitting MLA Okram Surja Kumarna semjin sajin bagi thabak paikhatpiduna ising marang kaina phanganduna khangaboka kun thangnariba kunsingda double cropping gi ihauda khumang yangna sangsilakpada Universal Farmers Organization khangabokki secretary Moirangthem Munalna ikai khumnaba utpagaloinana thagatba phungdorakli khangabokki lau pari lising ama henbada kudong saba pibada natana tongan ba lokol
singda ahenba ising pibiduna sinjak mipal tangdanaba honabibagidamaksu lawmi lup asigi joint secretary ningthaujam tombana MLA Surja Kumar bu tawbimal khangba ulagli mamangdadi dam asi matam matamgi yana yanaba shemkibani adubu handakti lawmi praja singna thengnaba ising phangdabagi awaba asi ubiduna sabsana tung koina sizinaba yanaba dam asi shembibada miyamna apenba pokpani haiki Hiramasi matangda khangabokpa Tree Administrative Committee ki Chairperson Moirangtem Mahenasu asigumba lawmi praja singi interesta MLA Surja Kumarna lokhat pirakliba thabak thoram asigidamak thagatpa phongdoragli Uriba dam arong turen makha dam hairiba dam ase hanak kendra sigi MLA Honorable Shri Surja Kumar Okramna sembi badagi Hoje oijeta uriba local sing ase double cropping matik chana toba phangle turel sibu tobiram liba XM Shri Okram Ibobi Singh hoje ki kendra sigi MLA Shri Okram Surja Kumar Singh makhoi anibo han thagasari ani sana bai da makta khoi gi da masi department da su kanna tagna bodagi amada tagna bodasu yadrak matam ja khoi gi loken sigi khoi gi honorable MLA khoi gi Surja Kumar Okramna mayam sigi khallaga ma kadai daino kai daino tawraga kumsi sida nangna ba sembidna akoi athopam amadi khambokki angan phausi nangan biba lomi parja sigi awaba si yengbiraga hadiba dam si yadadana matam sangna le matam gi matung inna sarna masi ubangna adagi matam gi thingirame adu wanakti chapchabi dam amoibagi mapang kanna onabation tawre aduna jigi dam si leirabanina khamok parja gi lomi mayam se lopari lising ama gi mathakta thungban maya du sure asomda lopari chathe chanipal ama bihu mageida tentharam umro kumjau aduga bihu kalkhong Mitei irol iyak loina shilon apun balo milal kanglai pangna lamdam sigi miyam amadi CSO sing maruwaina mahiroi singda lakadawriba class 10 amadi 12 ki exam handak sahi ki oina pangthokadawriba kosem amadi bosemna chaliba tha sigi saisat tarataret amadi kulhumdoi dagi Manipur pumbagi pangthokadawriba mahiroi singi maraibak lepkadawriba tangkak asigidama milalna changdamnaba asida saruk yagadawriba mahiroi khudingmakta wakhal phathana yamna nungaina aki tuzungba amadi nattaba pambai sijinnadana pangthoknaba mahiroi khudingmakta yaifa paujal pirakle haina milalna thadorokpa cherol amada hairi ngasi lup asigi secretary publicity soibam arun miteina khudek piduna thadorokpa cherol aduda lamdam asida leminariba furup khudingmaknasu masigumba yamna luraba mahiroi singi maraibak lepkadawriba sangdamnaba asigidama exam haubadagina loiba phawba leibak irang thokpa yaba khatnaba sainaba harau kumai ban blockade tawbidanaba milalgi maikaidagi hairagli loinana sangdamnaba asigidama milalna mamang sahi singdagi yangsinduna lakhibagi manung jana handaksu jiribam district yauna pangthokadawriba sangdamnaba asigidama midai mayak thokadawriba kosemgina February 2 amadi bosemgi March 16 numit asida tampaki district khudingmaki center singda Milalgi Thomi Kuntra Marina Koina Chatuna Yangsilagani Yangsin Kongsat Asida exam Asibu Asoi Angam Yaudana Jumna Pangthokna Naba Ngak Senbiriba Manipur Police Amadi CSO Loinana Lamdam Sigimiyam Singnasu Milalgi Yangsin Kongsat Asibu Pukning Thogatpio Haina Khanghalagli Manipur Lengaki Directorate of Handlooms and Textile na sponsor Tawarga District Handloom and Textile Technopal District na sinduna Weaver Artisans amadi entrepreneurs singi central amasung state government ki schemes initiatives amadi financial literacy ki matangda nomagi oiba sensitization program ama ngasi Technopal District ki Khangsim village talaiba Kosang community hall da pangthokre financial literary awareness program adu haudopagi thoramda Technopal amasung masigi SDO BDO Muhammad Nazmul Huda Khana Atoy Bumithungnen District Handloom and Textile Technopal amasung Sandel District ke Project Manager Handloom Soibam Heramani Singna President aduga Directorate of Handlooms and Textile Manipur Deputy Director Handloom Thoksong Basanta Singh SBI Kongsangi Deputy Manager Larnaireng
Jachina Akhanaba Mitungen Singoina Saruk Yaki Taurumgi Saruk Amoina Technopal Small Cluster Development Program Amasu Pangtoki Bagaloinana Ministry of Textile Government of India Gi National Handloom Development Program Gi Makada Fisabi Singda Fisakon Amadi Atay Polam Singsu Yantoki Atoiba Mitunglengi Warol Piraduna Muhammad Nasmul Huda Khan Hai Handloom Amadi Textile Asi Development Gidama Asoba Sector Mani Laibasiki freedom struggle for the handloom amadi textile ya soba contribution yauribani sector sina isagi sentok lambi shamza bangamba khakta natana miyoi ke asu thabak piba ngamlibani maramasina saukat pa iramdam amagidama sinpam asibu ikai khumnaba amadi yokhatpa mathau tai Directorate of Handlooms and Textile amadi bank nasu makhoigi mathau taba sing pi na honabiu administration gi maikai su pangba yaba mateng pangjage Saukat pa iram da mamagi damakta aikoi amana amagi mateng pangnaduna shanmitlon phagat hansi haina miyam da bil tauki travel area si yamna ikoi explore what iba mamam oi karamde ikoi technopal haraga masai mama so lebi re technopal si ikoi travel masim yamna lei aduga ikoi ya kazebana ikoi travel sing masa masa ke risk inheritance am lei fi te usila so Fisi design makan lagi, makoi motif, makoi kaya tare, makoi pattern si yang kene. Kalau hujat ti, makoi modern era tadi, makoi suku ngaba, makoi tribal ki, makoi motif gumba, atau makoi pattern si, atau kimatik Parbati. Finance Minister Nirmala Sitaramanna handaki Union Budget English nganiga kuntaru kuntaret asi India gi economy da yamna tangna thokpa growth amasung inflation hantha hanbada chawna mating oiragani haina phongdokre Rajya Sabha da wangangladuna Sitaramanna masigi tangkak asi asumba maikaida lakpa mikup amani amasung masi leptana honarakpa ningthina thorang tawba matam chana policy paikhlakpa asina masigi mahai asi phanglibani haiki Relief camps in the Paring 9 Satagadaba Health Camp Ngashi Sagol Tong Badaleba Recent Higher Secondary School da Haudokre Tongan Bamapam the Gilan Zelactuna Relief Camp the Laira Pasahi Ahum Fazila Kadauba Sina Laita Lairaba Madi Ade Kudong Sada Badamaram Oiraga Matam Sana Haksangi Anaba Yang Toklaga Layang Topagi Kudong Saba Watpana Haksangi Anaba Shagona Duna Lairiba Singi Layang Bagi Kudong Saba Pinaba Indigenous Peoples Organization Manipurna Paring 9 Chathagadaba Health Camp Ashiki Ahan Boina 50 bedded Ayus Hospital Lampel Patka Kucham Naduna Bangtoki Bake Maduda Anaba Layang Bakak Natana Hidak Lang Taksu Lemna Panganki Kem Asiga Mari Lenana Ipongi Advisor Atopam Lantaba Luang na Haikibada IDP Shingna Hokiba Chahi Ahumrom Asida Masagi Mayunda Hanjinba Pangdabagi Awabagi Matakta Imung Manungi Chakumgi May Mutanaba Honaba Angang Sing Mahi Tamnaba Honabagi Awabakaya Mayoknari Asigumba Maram Kaya Sina Haksangi Anaba Lairabasu Satok Sasingi Kudong Sadaba Selgi Awat Apal Laiba Kayana Matam Sana Yangtopangamdri Maram Singa Sina Wakalgi Oiba Anaba Pokhan Basu Yauri Asigumba Awaba Singa Sida Organization Sina Angamba Karadang Oibasu Mateng Oinaba Relief Camp Singa Health Camp Pangtokpagi Kongtangasi Haudopani Makata Nasu Tongan Relief Camp Singa Pangtokani Haibawa Pamsing Fongdoki Kodi Pangtok Jerije Kodi Champurgi Muruana Sida Sagol Tombagi Recent Higher Secondary School Sida Relief Camp Sida Laiba Kodi IDP Sing Maruena Kodi 50 bedded I was key Lampion Patka, a Ponga Punna, Quigi, upon the Quil Clinical game on Bangtok of an Hatar. She gives you more games, for Yarikadi, where I buy IDP labor from Pumpingja, for your high pom the Silaga, for your Morwana and Tokjaraga, Adum Paton of Oquipantum, Tamzeri. Manipur gi senglaba Kangla da Lairiba Laifam Len Singamadi Ibudau Pakhang Babu Aroi Boina Kurum Jaramlaga Assam Amadi Tripura gi Ayi Bitara ngasi Imphal Thadokre Tha Sigi Saichat Nipandagina Tara Fauba Numit Humni Chupna Pangtokiba Patriotic Writers Forum Manipur gi Taranipan Suba Mapok Numit Thoram Charuk Yaba Lakibi Ayi Bisinga Sina ngasi Ayuk Anganbada Ibudau Pakhang Babu Kurum Jaduna Manipur Sana Laipa Si Ing Tapa Tangdu Laita Balamdam Ama Oirasanu Hainasu Tongi Jaki
Manipurgi mapanda khundariba Tripura-dagi, Assam-gi Hozai-dagi, Badarpura-dagi amadi Kasar-dagi iramda Manipur asida lakpa mikup asi ipamda lakpaga fawba nungaiba adugumna nungaiba amadi nungshiba phawi Patriotic Writers Forum Manipurgi thauburoi pumnamakpo ngasi iramda Manipur thadoklamdai mikup asida tawbimal khangbo uchari Manipuri Women Literary and Cultural Organization Hozai Assam-gi Secretary Asem Subhasinina Maitei Furup asigi haurakpam oiriba Sana Laipak Manipurda amuktang yauzage khanjabadu ipudau pakhangba amadi lining thau sanamaina thaujan bibadagi yauba phangjabasi pokpagi mahai yale khale Lal yamna kanba lamdam amani haina laktringaidadi yamna kirami adubu Sana Laipak yauraklaba matamda Manipurgi miyamna utpiragliba minungsigi matau mayam asina akiba pumnamak manghankhre haina phongdokki Sahi kunmanga khaktangai nurse ama matam sangna Nipah virus lanthengnar batungda laikhidre West Bengal gi North 24 Parganas district ke private hospital dagi phangba pawda hospital asidagi nurse ani virus asina nabadagi matam sangna layengduna lakpani makha Mahakapunna naminaba male nurse ti layeng laga phabadagi January thada discharge tawkrabani adubu nurse nupi adudi anaba henjilakpadagi makhatana layeng chatharaga leirapani hairi Paugi maratana tembe bre amaga sulominase Hello everyone. Ngasi unconventional careers singi marakta ngasi ki topic design. Design haibasi karino. Design haibasi process amani. Haibadi karigumba ama wakhalda sagalaga madubu mawng maring naina planning tawduna objects interactive system building amadi vehicles na chingba kaya ama semba adubu Design industry gi maruoiba thabak sing khara panjarabada web designer, graphic designer, video game designer, textile designer, jewelry designer, fashion designer, product designer asina singba kaya amasu lei. Hariba thabak sing asi oinabegidamagta ekhoina tamdaba yadraba courses sing adudi Bachelor of Design, Master of Design, Diploma amadi certificate course kaya amasu lei. Hariba course sing asi tamninglabadi 12 pass with 50% score oibadabani. Design tamnanaba entrance exam khara pallabada NIFT, GAT and CAT, NID, DAT asina chingbatsi. Design da career amasembada sangraba yadaba skills kara panjarabada creativity, communication skills, problem solving, analytical ability, teamwork skills asina chingba asin. Kanagumba maherusingna akupa marolgidamakta SS Career Solution da lakpiyu natraga makhana pijariba number asida pau phobiro. Break ke matungda mayam butaram nauchari makhataba pausing pijari National Program on Climate Change and Human Health ki makhada District Health Society Imphal West na sinduna ngasi International Day of Clean Air for Blue Skies ki thawram ama pangthokre Racing for Air Every Breath Matters haiba hiramda singzamai Hairanggoitong Community Hall da pangthoki thawram maduda Dr. Y Niveda Devi State Nodal Officer NP CCIH Dr. NZ Dayabati Devi, Chief Medical Officer Impal West Dr. N. Haraba, IOS Specialist and Medical Officer in charge UPIJ, Singzamina Chingbana Tharongi Marueba Mitunglen Oina Sharuk Yaki, Tinjang Kaijang Daba, Ishing Nungsit Sengba, Environment Amo Oihanbada, Aikoi Pumna Makithau Lai, Hypagimatanga, Miam Dasu Awareness Piki. Racing for air, every breath matters. Habedi amna kusamnadina koi air pollution ki solution sidagi, a problem sidagi solution na problem na lanjela maka sector dagi work minna. Manipuri Sahitya Parishad Bishnupur District Branch ke Kuntrani Thoi Shubama Pok Kumon Palan Thoram Parishad Branch asike Bishnupur da leiba sanglendanga si pangthokre thoram maduda District Bar Association Bishnupur ki President Advocate Wahengbam Lata Manipuri Sahitya Parishad Bishnupur District Branch ke President
Rep Dr. Hauzam Rosso Madi Manipuri Site Parishad Bishnupur District Branch के founder Sorokhaibam Nila Komolna Atoiba Mitungan Singoina Saruk Yaki Tauramadu Parishad Branch ki Layoi Kraba member Shingamadi Taumi Shingi Mapamda Lai Katuna Madi Minute Amat Tumina Leptuna Ikai Kumnava Utkibagaloinana Aiba Aibi Singi Saireng Saidin Nabagi Tauramsu Pangtoki Sorokhaibam Nila Komolna Pongdokibada Machil Taubada Kolom Dagi Hena Taubalati Haina Basulai Masi Tabak Oinasu Aiba Aibi Shingna Iduna Fongdok Libasing Sina Kunai Ama Asumba Mayonda Jathan Bangami Maramasina Aki Balaitana Aibi Shingna EBU Haiki Hana like so home na kotana kawan basing writer sing tusu hian like te masing yam kotorana masing yam masing apaba abe Bisambur district branch ke so mai oya ba dong bami nyama songtho biratana buran taribi abe sing haraga di saida di mi si ne ba ya sunate madi masa na magi po ko di loina zarpa adu magi magundu ga loina ga la pa ta ko ga dori banina adu ba pa mi sing adu na ma pham sida sana ka da mo ye ba lopun to ba duty mo na performance adi samaj sebari mo oin ba me am sindo ma pham sida mo ye dum na ba mo ra sing ba jaga ama leram da badagi hanagi 70% nama lai chidraba adu ba 30 mo ama de jisi le hori banina mo yo ba tana tinga dana kawanda hena phaba hena marizumba hena masamarong kanba adu ba saita parisat Bisambur district branch se mathang jahi dagi hena oi raksan no handa ti sahi jina ko gi lan ju lo sin biji bo oi raksan World Cancer Day 2026 की पालन थौरम आनंद सिंह हायर सेकेंडरी Academy amasung Maharaj Buddha Central College Palace Compound pangthokre thauram madu NCD cell na CMO Impal East ki meeting makhada sin ki ba thauram madu da non communicable disease ki matang da awareness amasung screening chathaki thauram madu da punna mioi chama yankhaina saruk yakhi amadi non communicable disease screening shoot tauki Physiotherapist na lifestyle change amadi stress relieving exercise demonstrate utki Maharaj Buddha Central College ki principal gi ayaba yaurga college asima ki mahairoi mari su NP NCD awareness pinaba ambassador oina hap ki hairi United Association of Kickboxing Organization Manipur gi lamjing makhada Chatliba asigi mari dagi nipan phauba New Delhi da pangthokiba manga suba Wako India Open International Kickboxing Cup da Manipur dagi sanaroi taret amadi official anina saruk yarubada gold ani silver ahum amadi bronze ahum laurak pangam kre hairi championship aduda ningthauzam yaipaba maiteina team coach amadi khangembam basantana referee oina saruk yakhi loinana medal laurak kraba sanaroi sing adudi Pina Haibi Khaidem gold medal Khagemba Maitei bronze Pari Moirangthem gold amadi silver Konsengbam Yaipaba Mitei bronze Thongam Koraunganba Maitei silver amadi Ngauba Phanzobam na silver ni ELITETV News channel asigi oina miyamna email gi khuthangda e-pau thabirakpa matamda email address info@elitv.in da thabiraknaba khanganjari masida sunatana ELITETV da e-pau faunubagi oina phone number 9402890982 da e-pau faubiraknaba khanganjari miyamna su ELITETV gi YouTube channel Facebook page Instagram amadi X da su follow tawbinaba khanganjari aroibada maroiba pausing Litanda irang thoklu draba madung khanghaudana yum ahum amasu mai tharamle Litanda numit mangani internet service ki aking batham lamba du ngasi lauthokre Litanda huzik thokliba charangba sigi marakta luingai ni thoram pangthoknaba sem sakre
ꯃꯇꯥꯡ ꯑꯁꯤꯗ ELITETV ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯂꯣꯏꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ